Punopu Kurumjari. 2nd May 2011 da terrorist organization Al-Qaeda gi founder member amadi leader amasu oiramba Osama Bin Laden bu US Navy SEAL na mana lotuna leiriba Pakistan gi yum adumakta da changduna kaptuna hatki oinana US Navy SEAL na magi dead body asi bhakchang adubu thangnaba pung 12 gi manungda Arabian Sea gi north thangba saruk amada thadaduna manghanki apunba machinmanau yankai mari gi manungda Tara Tret Subani Osama Bin Laden na Tasengmadi mahak Saudi Arabia gi yamna inakara khunba crorepati imung amada poki masi ojaragasu USA na magi asibakchang adubu kanamata gi makutta sinakide loinana fit lising hen luraba samudra ki irol nungda taibang miyobedagi yamna lapna madubu thadaduna fumki ngasigi video asida karigi damakta Bin Laden magi asibakchang samudra ki irol nungda thadaduna fumkiba magi short biography na chingbadu video asidagi punna khaminasi. The United States has conducted an operation that killed Osama Bin Laden, the leader of Al-Qaeda. Osama Bin Laden bu samudragi irolungda thaduduna fumkiba asigi maroiba maramsi ahumni. Ahanba maramda Bin Laden magi poknafam lamdam Saudi Arabia da changbada athingba lay ben tawi. Magi dead body adugi damakta mafamduda jaga laite haibatare. Adubu hangba yaribadi Osama Bin Laden di Saudi gi yamna maming leraba business tycoon family amada Thokhiba aduga karigi damakta mabu ben tawriba haibisini tasengmadi Osama gi family asi aduke matik inakara khulami madudi matam amada Saudi gi king ningthaugi lantum treasury da karimata lairaktrabada Osama gi family na Saudi government officer kaya amabu makoigi masagi paisadagi tha taruki salary phawa piki hairi Bin Laden gi family asi ina khunba khaktana tana yamna religious oiba dharma da yamna hakchinna lumna loba family ama soirami Osama masamuksu yauna sahi khudingi Saudi da masing langamdraba Prithvi pumbagi Muslim sing haski damakta mafam sida lai khurumba lakpada Osama gi father na acho Islamic scholar singbu personally hosu torami makoi gi guest oina leifam sapam na chingba ningthina piba taram okpa seba tawna chingba kaya masina maram oiraga Osama su makoi mayam aduga itatatana thengnaba koiga sakang maikang na duna relation sing sagatpa build torami aduna amukasu hangba yaribasi adu yamna religious oiraga karigi Osama bu ben tawriba masigi maramdi Osama na extremism or terrorist ki maikai da changchil lakpadagini Bin Laden gi apokpi mama na phongdokhibagi matung inna Bin Laden extremist Muslim ama oirakibagi maramasi magi college life dagi ogini habisini Osama Jeddah University dagi public administration tamningai matamda mana thengnaki Muslim Brotherhood kauba activist organization amagi member kharaga Osama gi mamagi matung inna hairiba mioising asina magi machagi brainwash tawduna Muslim supremacy da punsi chupagi oina radicalize tawki hena inot hapki hairi coincidentally hariba matam aduda USSR na Afghanistan da haidi Muslim country amada invade tawki landaki masigi matungdagi Osama gi extremism asi hena ingalaki loina ma Afghanistan da mateng pangna bachat pahuki asumna magi hana laikiba connection khangna chanaba singi matengdagi mafam duda operate tawduna leiriba extremist lalhauba singa noba mari connection sing semgat pasu hoki masigi matungda Osama asigumba extremist lalhauba sing asigi matengdagi magi mariba Saudi Arabia dagi volunteer sing su recruit tawba hoki asigumba recruit sing adubu Afghanistan da chathariba lan adugi mateng pangnabagi damak adobu asigumba volunteer sing adugi training di mana torumde atopa organization sing da taholami outsource tawduna mathangda Osama na focus tawki magi organization adugi paisa fund drive tawba komjinba masi magi oinadi araiba ma oiki magi family status na maram oiraga asumna horokpaduna 1984 da Peshawar Afghanistan da magi extremist organization adugi base camp amasu sengatki masida direct mana volunteer sing adubu training su pi bauki volunteer khudingmakki mafamdudagi database amasu semgat pahuki haibadi proper systematic oiba organization amagumna function tawba horaki asumna Al-Qaeda gi formation asi tawraki adubu matam asida Iraqi anoba leader Saddam Hussein na Gulf
ki thau marang kaina thokpa leibak kharada magi expansion tauba loksin bahoroki. In fact, quake ki matangda Saddam Hussein ki target asi Saudi Arabia da oiki. Aduna Saudi kannanaba maruina Mecca Medina kannabagi damakta Osama na Saudi ki king ningthauda letter ma iki amadi magi volunteer singbu Iraq ki mathakta lanthengnanabagi damakta permission loromi. Asumna Osama na magi lanmi singbu mobilize tauba pusinba horopaga ikhang khanghaudana paw ama laki madudi Saudi Arabia na US bu makoi gi mateng pangnabagi damakta kaukre haina. Masidagi hauki Osama versus America. Dunana karamna yamna super intelligence engineer amana Kari dagi terrorist oirakiba haibasigi matangda masigi details asi audiobook 9/11 took Osama Bin Laden's life hariba asida fazana irga yauri magi biography dagi hawraga. Katarakpada Osama Bin Laden di America gi mateng asi supam pamlamde maramdi mahangna pamlamde Saudi da kariguma makal amatagi western influence sanghanba magi leiba asida supnagi asengba pure Islamic principle adu tamak ngaktuna tamba pamki maram asidagi Osama gi thamoida USA bu yek pahoki. Asumna magi strong connection adugi matengna fatwa haidi explanation notice chepao ama thadoki maduda iki lebak asigi miyam pumba Afghanistan da chatuna training tokpham thoi maramdi yengnaba singi mayokta leptuna lanthengna ba haibasi Musalman singi oina religious duty amani haina. Asigumba religious card asi fazana kanabasu funky asigumba fatwa asi thadoki baga 40,000 henba volunteer sing Saudi thadokna Afghanistan gi damakta lakpa hoki. Aduna Osama gi asugumba thabak thong sing asi Saudi government na yaramde aduna mahakpu Saudi da ban tauki. Masigi matungda Osama Afghanistan da satkibaga loinana amuk hanna Saudi da mai onsilakidre. Even Saudi na Osama bu hanaba karak onaki dubu mai dipakide. In fact, report karigi matung ina US na Osama gi dead body adubu Saudi da launabagi offer fawa tauki hairi. Adubu Saudi na madubu yakide reject. Saudi gi matung da Osama gi next rising place asi Pakistan da oiki. Makoi dasu Osama gi body asi pikide. We think that there had to be some sort of support network for Bin Laden inside of Pakistan. Interview asida US President Obama na direct oina haiki Pakistan da Bin Laden gi unknown support network ama lai haina aduna US na Pakistan da Bin Laden gi body pibgi wafam asi panba fawfan kide maramdi Pakistan gi top leader kharna Bin Laden bu makoi gi hero ni haina Thokhiba kaya lai krabani haibadi supporter kaya ama lai haibani Pakistan da masina ani suba maram oigadari bani Bin Laden gi dead body si burial Thokhiba gi US na terrorist amabu shrine haidi hero or idol ama oina mayamna lathanba pamdabagini asigumba asoiba si US na hana Saddam Hussein gi dead body gi haktakta tawkre maram asina Bin Laden na sidringai mamangda magi dead body fumbagi plan asi hana tawtuna thamki aduna siraba tungda US Navy SEAL na ihan hanbada Bin Laden gi body bu yamna kupna identification tawki ahanbada mission commander na magi body adubu verify tauki Bin Laden gi awang basi chawangna 6 feet 4 inch ni aduna maga haipet wangba manaba US soldier amabu Osama gi body gi nakanda hifanduna identify tauki masi tasengna Bin Laden ni haibdu khangnaba masigi matungda makhatana DNA na chingba test tawnabagi damakta Bin Laden na sikhiba mafam Pakistan gi Abbottabad tagi Afghanistan da puraki asumna confirm tawraba tungda Osama gi body adu plan gi matung inna pung 12 gi manungda Afghanistan dagi direct Arabian Sea da khamduna leiriba US Navy gi aircraft carrier USS Kari da puraki mission commander na Bin Laden gi body adubu re-verify tauki adugi matung Islamic dharma gi ritual siro matung da tawgadaba chatnabi pumba tawba hoki ahanbada body adubu chamtoktuna angauba fi amana yomsin laba matung da US military officer amana last prayer laison chonduna madubu translator amana Arabic ta translate tawduna kafin hadi ku umada haptuna Northern Arabian Sea da matam chuppagi oina thadaduna manganki masigi maramsi US na hana makoi asoibadagi khangkre madu amu hanna thoktanabani karamba asoiba haibadu amu yengsi 9/11 gi matungda US government na Iraqi president Saddam Hussein bu terrorist singda chemical amadi mass destruction biological weapons sing supply tawi haibagi maran siki lunana 9/11 karamna thokhiba haibasigi matang sidadi details video ama ina hana semlaga thaga chakrabani video gi link ai batam amadi description da leire sidagi yengbiba yagani matam sida Saddam Hussein human right pu yamna chawna khungoina duna miyot minai ke amasu tatharami
aduna mabu tinghauba haibasi tangai phadaba ama oirami maram asina US na aircraft attack ama launch tawduna Saddam bu capture tawki faki masigi matungda Iraq ki anoba government na Saddam gi mathakta court case tawki finally 2006 ta mahakpu fasi tawduna hatnabagi fadok piki masigi matungda US na Saddam bu fasi tawnabagi damakta Iraq ta puduna laki asumna Islamic tradition bu respect tawbo oina US na Saddam gi dead body adubu magi birthplace pokiba mapam Tikrita puraktuna Fumki matamduda Tikrita numit marini gi curfew tawringi matamni madu tauna mioi lising henbana lambi da thoktuna Saddam bu hatkibagi mayokta chauna irang thoki violence ke ama thoki numittugi matungdagi Saddam gi mapam adu Iraqi extremist singi punpham pilgrim center ma oraki mapam sida ngasi fawbada Saddam gi extremist life pu saugatpa celebrate tawdun leiri maram asina US na sigumba si Osama gi body dadi ohenba pamlamde natragadi sikraba matungda fawba terrorism gi khwaidagi chawba motivating symbol ama oigadoribani aduna Osama bu kangfalda phumba haibasidi out of option amani ani suba option da body crimination tawba mai thabani masini reason number 3 adubu masisu oithoktabani maramdi Islamic religion gi matung ina dead body mabu cremation tawba asi yate ikai khunaba uttabani haina lawi aduna yamna strongly forbidden oi masi tawagadi hena chauba irang amamuk thorakpasu yai magi follower mayamna aduna Islamic ritual bu respect tawba oina US na aroibada choose tawki si burial Samudra da thadaduna Fumkhriba UK da laiba Islamic Council gi chairperson Imam Dr. Abdul Jalil Sajid ki matung ina Islamic rights siro matung da tawgadabasi step marini masi siro matung pung kun marigi manung da pangtokadabani hari madudi ahanbada body adubu samtokpa adugi matung da angawa fi amana yomsinba aduga masigi matung da mu prayer tawro matung madubu Fumkhriba sini Fumba matamdasu haksangi kok asi meka romda onduna Fumkhriba sini adubu karigumba muslim ama maritime travel tawba haidi isingi lambida chatlingai matamda leitaba or siba yaurpa taragadi loinana pung kumarigi manungda kangphalda pubagi pambai amata leitragadi si burial organize tawbasu yai hari mataki step ahum adu follow tawro matungda aduna report kharagi matung inadi US government na Osama gi body adubu Islamic ritual gi hadi chatnabagi matung ina aroiba mathau mangam ningthina pangthoki haibisini adubu matang sida tongan ba world gi Islamic leader ke amanadi US ki decision adubu criticize su tonaraki yaningdaba ke ama phungdonaraki makoina hairi si burial asi extraordinary case khaktada elo tawbani adubu Osama gi case asidadi madu natte haibisini matang asida ngasigi video asilosinjagi aina ngaki matamda soikilan kiba tabada nungaitaba yawbiragasu yamna puksil chang ngakpigani video asidagi anoba khara khangjinba natragana kanaba khara pi haina khanbiragadi channel asibu like share follow and subscribe tawbu kawbiganu punamakpu Tasi Khangsi gi maiki degi kai kumnabo